Kanchipur leiba Bank of Boroda Manipur University Branch tagi sana mangkhibagi thodokta chennaba branch asigi manager Yaona Meeoi Ahum ngasidagi hauraga tha asigi tang taraga mapan Phaoba Judicial Custody Remand Louthakhre thodok asiga mari lainana semkiba Manipur Police ki Special Investigation Team SIT na September 10 amasung 12 da fakiba branch asigi manager Kakching Makha Lekai dagi Ganga Ningombam Chahini Fugamathoi Mapuroiba Nongmaitem Johnson, Kurkul Makha Lekai Dagi, Gold Manager Khaidem Jackie Chan, Chahi Kunganipan, Apokpa, K.H. Kula, Amasung, Ningombam, Awang Lekai Dagi, Casual Staff, Akoijam, Rinas, Chahi Kun, Apokpa, A.K. Premjit, Phaoba Meeoi Ahum Asi, Ngasi Chief Judicial Magistrate, Imphal West ki Court Puthok Pagaloinana, Makhatana Tizinbagi Tangai Fadaba Lay Haiduna, SIT ge Yaona Meeoi Mangani ge Judicial Custody Remand Taunanaba Haijaki, Lunena Court Nasu Ayaba Piduna, Tha Sigi Tang Taraga Mapan Phaoba, Judicial Remand Louthakhre, Ningsing Bayabadi Branch Asigi Manager Ganga Ningombam na Thodok Asigi Matangda Mamang Tha September gi Tang Taraga Tareta, Singjamai Police Station da complaint Thankalak Pagaloinana, SIT ama semduna Thodok Asigi Matangda Tijinbagi Thabak Chatharakibani, Tijinbagi reporter Bank Branch Asigi Strong Room Vault ki Lok Kairam Bagaloinana September Tara Tareta Branch Asigi Cashier na Gold Vault Adu Yengshin Bada Compartment Tara Marigi Manungda Compartment Mari dagi Lupa Crore Mari Rongi Mamal Oigadaba Sana Sing Lairam Dre Haiba Khanki Haina Palli Tungda CCTV footage ta yengba matamda September 12 gi nongalamdai pung amaga minute nifumathoi chatpa matamda branch manager gi chamber da mioi ani leiba uki adubu makhata na yengsinbada CCTV off taurambadagi footage phangba ngamkide loinana September 12 amasung 13 gi marakta thokiba thodok adu September 13 khakta da complaint tawraki hairi